Pausida Yumfum Oibamaroi Pau Karab de Dogere, Erang Thong Sanabagedamk Lupa Crore Nifuga Matoi, Dasmik Nipan Sanction Toragle. Impal Ziribam Lambi National Highway 37 Kitobung Kulda Erang Turel Mathakta Sariba Erang Thong Ase Len Mari Leba RCC Githong Oina Sanabagedamk Lupa Crore Nifu Matoi Dasmik Nipan Ministry of Road Transport and Highways na Sanction Dore Haire. Si Minister N. Birenam Haki social media account da upload torok bawa pampaladuna pawasina hai National Highway asida barak amri makru thong asi RCC ki thong oina sakraba madungda Erang thong asi haktamak saba ahudana leirakibane Nagala maromda December 13 pabo chanagadaba SOP thokre Numidang gi matamda Carfiew thamjankre Laibak asida COVID-19 ki laichat sandok tuna misi mina kaya thokalakpadagi Matam ki oiba kanglon Standard Operating Procedure sing semduna chathabduna lakbagi saruk ama oina ngasi dagi hauduna December tang 13 phawa chanagadaba anuba SOP ama state asigi Home Department na thokre Manipur Government ki Chief Secretary Dr. Rajesh Kumar na khodiak piduna thokiba order asigi matung inna state asida numidang pung taruk tagi ayuk pung mari phawa curfew thamlagane hiram asigi matang thamari leinaba district magistrate sing na so order sing thoklagane Hariba curfew asida essential servicing port puba truck sing amadi official duty sing oina di komthokani haire loinana SOP asi satnaring December 13 phawba ki manungda state asida pangdok pa lining laison ga mari leinaba amadi miam tin ba thodok wathok sing da imung manung gi mioi khaktana saruk yaba amadi tagai fadaba atopa mioi sing yaurabasu mioi kundagi hena pundana ba khangal lagle masida sunatana kaithel amadi pauna kaithel da hangleba wholesale nataba dukan sing su Hanagu makatana numit khaidokna hangkigadabani aire Anoba kanglot asigi matung ina thangal kaithen taning thogaba amari sagol sen numitta phirol khongop stationary sana khona bagi potlam kolek electronic pen mombak amadi carpet zone ba dukan sing hanggadabani leibak pokba amadi irai numitta furniture jumkai chabada changba potlam plywood kolek electronic computer mobile amadi phi sana balang jon ba dukan sing hangane Jum sagai amadi thang jenumit ki oina hardware sanitary fitting tile marbles gari ki part tire amadi battery yon ba dukan khaktam hanggadabani haire Pauna kaithel ki oina ning thoga ba amadi sagol sen numitta luggage bag stationery sana lupa ake amugi potlam sing photo nampam mompak amadi carpet jon ba dukan sing hangane lebak bukpa amadi irai numitta kaithel kit nongpok thang ba sarukta phirol jon ba dukan sing phi sa nan ba lang cycle, motor, computer, glass, plywood, mobile electronic, dry cleaner amadi furniture ki dukan sing hangane loinana yum sagai sa amadi thang janumita lambi ki nongsuk thamba saruk ta leiba phirol jon ba dukan sing khongop sana khotna bagi polam amadi anok yon ba dukan sing khaktama hanggadabani aire aduba kaithel anibak asida nomai junumit ki oina de dukan amada hangloi aire adubo December 13 pabo state asigi numidangi matamda thamgadoriba Carfiew asida hospital nursing home clinic dispensary amade pharmacy singi oina di komthokani loinana district khudima ki deputy commissioner amade district superintendent of police singna mana koliba district sing adu di Manipur epidemic disease regulation 2020 mapum phana chanana na honagadabani hairi order as state disaster management authority ki state executive committee ki chairman ama oina disaster management act 2005 ki makhada thokibani hainasu Chief Secretary na thokiba order asina makhatana haire order asi khudakta gi chanaba hawani anasu palle haire maraga sida mioi nipal leikhidre nauna sani koni thoi positive oire hauke bapung kunmari asida COVID-19 positive oiba mioi nipal leikhidaba ga loinana laichet asina maram oiraga leikhidaba sani yangkai tade chure amasung nauna mioi chani koni thoi laichet asigi positive oire laichet asigi wangang loi amasung health ki additional director Dr. Khoirom Sasikumar mangang na thokba Serol amagi matung ina Impal West dagi mioi mari aduga Impal East dagi mioi hom Zenems amasung Rems Hospital da Leikhidre aire Impal West dagi Leikhidaba sing adu sahi humra manga sahi humpuga tarid sahi marfu amasung sahi yangkai nipan Suraba Nupa marini aduga Impal East dagi Leikhidaba sing sahi yangkai manga amasung sahi kuntragani thoi Suraba Nupi ani amadi sahi humra manga Suraba Nupa amagani aire Atopa pau amana Tamenglong the home isolation tauraga leiba sahi marfu darani thoi Suraba Nupa ama ngasi nung tilpung homa khairam tabada Leikhidre mahaki imung manunggi mioi taret mag laichat asigi positive oi Leikhidaba mioi asigi matang dade health ke cerol record tawdri haire state asigi oina laichat asina maram warga Leikhidaba masing sari yang kai taret chure haire cerol adigi matung inna Central Armed Police Force ki person mari yauraga punna mioi chani kuni thoi
Jenims, Rims, Impal East, Impal West, Maipakpi Hospital, Mother's Gear Caesar Hospitals, Advanced Hospitals, Hillside Hospital, Savritan Hospital, Ras Meiti City, Eastern Hospital, Thawal, Bisnupur, Tamenglong, Ukhrul Sostanpur, Kangpokpi, Amasung Babina Diagnostics da test tobada positive oiba thengnare haire. Atopa pau amadana Meoi Suraba Nupi Singna Apamba Mafam da Apamba Meoiga Leiminnaba Yaraga ne High Court. Masagi sahi kul helaba mapung mari pharabe Meoi Suraba Nupi Singna Apamba Mafam da Apamba Meoiga Leibada athingba piroidabani aina Delhi High Court na phangdokre. Wafam asi court asida thangkhalakhiba case amagi wail chathabada court asigi justice Bepin amadi Rasnis Batnagar gi bench amana phangdokhibani. Case asin upi amagi masin amhake manau nupi adu haukiba September 12 dagi nupa amana phajinduna thamjinkhre haina baral sida duna thagalakhibani. Case asiga mari leinana chelariba masagi sahi kun Suraba Nupi asi court asigi mamangda video conferencing gi khudangda masagi mat lauke maduda mahak masana nupa adugi manakta masa jana duna luhongduna Leikhibani haina phangdokhe. Case asigi wail piraduna bench asina makatana hai Jum panbagi sahi Suraba Nupi Singna mahak masana yana atopa Meoiga manakta mafam amada hektamak leibada athingba piroidabane masi nupi oibising masagi phangpam thokpa hakne masida ayetpa apanba oirakpa imung manunggi Meoising adu police na ningthina counseling pigadabane asigumba masa janaraga leiminnarakpa nupa nupi sing asida kanagumba Meoisin aki tujungba leirabade police na ngaksen gadabane ainasu bench asina makatana haike China gi threat hengalakpadagi submarine fleet hengatkre Beijing dagi leptana pirakpa tracing na maram oiduna madugi mayukta masanga thoksanaba ithat leibak oiriba Taiwan na ngasi dagi ahuna indigenous submarine singki plate ama sengkotpa haukhre Democratic Taiwan na communist lengak chetpa China na landarak bayai haibagi akiba marakta leire masana masabo lengak chaba ithat leibak adubu China na makhoigi lam amani nongmantragan nongmadi madu namdana loksin gani aina phangdokhiba leikhrabane President Tsai Ing-wen bo sok lising ani taraga taruk ta khankraba matung dagi Beijing na lanmi sanmetlon amasung diplomatic pressure gaya piduna ithat leibak adubo wan China gi saruk ama oina launa ba khangal lekhebani adumopo President wen na de wafam adu da jaring da ba phangdokhibani November 18 gi nongyai dagi Imphal jeri lambi thingkadawri Tamenglong District Hospital gi award apasing mention binaba aibada laingak na tabi de aiduna lakliba November 18 gi ahing nongyai dagi auraga Imphal jeri lambi National Highway number 37 Matam kaktana ban chathapaga loina national project ki thabak sing chu thingjelagane aire All Input Student Union liakmai naga katimai ruang de rongmai naga students organization ahumgi apunba serol amana aukiba November 10 takta Manipur lengakta joint students body ki mayede ki Tamenglong District Hospital da X-ray amati ultrasound ki khudong saba phangdaba lab technician yauna atei men power ki awat pachauna leire Maramasina award pasing asin numit tarani ki manung da mention binaba laingakta haijaki makatara district asida aruba anaba sing amadi athu akai ki oina ige darkar oirakpada I phangba dagi phangdabagi awaba koknanaba blood bank khudong sa balahin binaba wafamsu principal secretary health and family welfare Manipur laingakta ai bacharol biduna khangankre hiramasida district administration amadi chief medical officer gasu students body asiga unaduna wari sanagre District Hospital am oibagi leifam thokpa khudong chaba amata leitaba asi mention binaba thakiba matam loiraba phawada laingak na thabak amata paikhalakta asina maram oiraga bangi khongjang chathanaba phirep lobane khongjang aside essential servicing di kongthokani aire arubeda content sing asigi maruba pau khara asi pa pawdam jariba Manipur local news YouTube channel amadi Facebook page asidagi yengbiri popuna mapathaga jari loinana channel asina tumta kanarabadi subscribe like and share tawba kawi kanu puna mapu amukana thaga jari